Ngarang ayuk anganbada Imphal Police Station ki team amana fajinkiba Langthabal Kunja Mayai Lekaidagi Laurembam Rambo atopaming Sinthangamba Jahi Kuntaruk Apokpa El Chandra Kamom Maishnam Lekaidagi Maishnam Robinson atopaming Thawanjau Jahi Kunmathoi Apokpa M Robindro Amade Kwakatel Akham Lekaidagi Tekjam Bisal atopaming Athoiba Jahi Kunmari Apokpa Laikhidrabat T Gambhir Hariba Youth of Manipur ki Thomi Ahumase Ngarang Duty Magistrate Imphal West da putoklaba matungda tha asigi tang 10 fauba numit mangani ki police custody da makha taba investigation ki tamak remand lawthakre Panbayai Youth of Manipur ki activist ahum ase tha asigi tang manga ke numitang waramda transgender activist Malem Thongap condition abatu yaudana thadokpir u haina Jangsin kiba khongjang amagamari leinana Imphal Police Station na lokhatpa case amagamari leinana makoi ahum police na phakibani